Maktada media ki ichini nong sing kai kun uchari ai gi ming Robindro ai URC ki joint secretary ni tujabani ojik ki oiba laiba ki irang sikamai leina nisagi pakta kana problem oiba ojik apagi misana sabon naraga hingiba topadi ngamjadaba apagi nioi singda ojik URC gi oiba apagi apunba apagi rehabilitation kunna punjalaga apagi oiba platform amada laiba body amane apagi se hariba apagi apunba kunsina ojik pokta drug ki oiba problem laiba ichini nong singji layeng chana pathap ama khaki makhada akoina ngasi phawba niti niyom amaga loinana ichini nong mya ama sadharol gi punsida halakmanna bagi damakta asoba thawdang lominariba akoi district khodimaktagi shuna rehab singje district khodimaktagi shuna punba akoi gi apunba body ama khane hariba sina hoji ki leiba drug ki oiba problem sida chahi lisang sitna akoi saiki drug season ari ichino myamsi sadharol gi punsida halakna bawna ba matamda different akoi challenges myam ama haibadi mayok na ba haibadi leiba ki oiba hojiki leiba situation sida akoi kanagumba pressure organizations myam ama khakna akoi da sugumba akoi uba thang ngamoi da ba akoi da sugumba yam hindrance oiba myam ama akoi da nambi reiba potsi sengna haganda akoina masi pochima akoida tobidana ba aina na akoina sunjing jari kai noda hojik leiba bibam sida drug na sogala ba leiba ki oiba samna problem ora matam sida akoigi financial constraint di oiba drug ki sasal lora ba akoigi ichini no me ama hojik koi relief camp da leiba then akoigi relief camp da leitra ko chu akoi swai so hogi oiba drug na samasya aba me amsi akoigi hojik hairi ba akoigi apun ba body URC ki makha da leiba me amsi free of treatment da sugimati ngasi bok treatment to ga la ko me amsu yawi kai no da leiba ke situations da pasai yo financial problem me am leina then relief camp de gi oiba chini no me ama amuko ga tana saraga me am su sakhing min da sakhang bi ra ba all Manipur United Club Organization haiba sigumba ari ba organization ji sigi puru makata mogi niti niyom ama khakki makata su URC gi bodies na kogi parents organization amo ina chami najari ba kogi adumba organization amani kogi hariba amuko se moiga apapata karino haiba poche loi tatok tasin to minaraga akoi na masi bokta hariba kogi kun akoi rehabilitation apunba kunjina niti niyom gi makata sumaina to haiba se akoi tatok tasin to naraga masi bokta chathajaba akoi gi adumba chana pathawa makata layeng jari ba adumba ke no makhangni tobadabu hojik se akoina sukwara ba tanfam masida hoji akoi relief camp dagi akoina treatment tawriba akoi hoji bokta akoi present hoji boksida akoi number myama figures myama hoji se recently akoi 16 gumba akoi hoji presently akoi adum phajana akoi free of treatment line jari hybrid relief camp dagi refer tawraba amko ga tana jaraga adumaina tawriba ki tangkak asida hoji ki aikoida sigumba yamna headache oiba akoida pressure myama bibi baze masi yariba makai akoida masi tawbidana bado akoi URC ki maikai ki juning jari aduga ngarang nahan da 22nd December da akoi ki URC ki oina represent tawjari ba akoi president azu panel discussion da adumang remind to grabani aina adun jeng ngasi media ki khuthang ji lojaraga haibadi hojik lairiba akoi ki present situation sida akoi ki Kenggari samasya myam se sigumba yam burden o henry kanu yam headache o henry kanu any organization singna haiba pot to ko panel discussion da so ko president so already remind to ra haiba papon to itam jege atuga uji makhata na aikoi gi oiriba thabak thoram sida mateng pangba free of treatment da mateng pangba dharkar leiba mi kana mo paisa leisada ba problem dai gi leiraba atuga mayam su akoi gi haiba akoigi amuko gi makhada chami nariba akoigi sigumba URC na United Rehabilitation Center haina leijariba akoi kunjigi jaga singsida makhata na free treatment to gi khotong cham du so akoina madu dum thamjari haiba je mingsi media gi khuthang du so akoina thamjari haibdi leiba ke problem mayam ji hoji mayong na matam da su akoina su achauba thongdang ama lauri ichili no mayam ama khangna su hoji leiba ke oiba samasya sida ma gi different angle da asuki mati achoba tawdang lo busi thagat ningai ni seng nahar ganda tu drug ki oba problem akoi ki demand reduction ki phase da di high level rehabilitation center akoi apun mi kunjina amuko ki lamjing makada guidelines ama
ꯑꯗꯨꯒꯨꯝꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯈꯥꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯆꯠꯊꯖꯔꯤꯕ ꯑꯆꯨꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯉꯥꯛꯑꯒ ꯆꯠꯂꯤꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕ ꯂꯥꯏꯌꯦꯡꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯥꯔ ꯁꯤꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏꯌꯦꯡꯕ ꯆꯠꯅꯕ ꯊꯥꯛꯇꯒꯤ ꯑꯗꯨꯝ ꯆꯠꯊꯖꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩ ꯊꯝꯖꯒꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯒꯦ